Senapati district Measles Lainana Naraba Miyoi Taraga Matoi Houjikfaoba Measles ki Hidak Kapthoktaba Leiri Houkiba matam kharagi mamangda Senapati district Measles Laina Sandorkiba Loinana Houkiba June amadi July thada Measles ni haina singnaba case yankhai gi mari laki masigi manungda taraga mathoina confirm toruga taruk amana negative oiba thengnakiba loinana Miyoi taraga ni fan gi region houjimaki oina pending da leiri Measles na nare khanglaba Miyoi taraga mathoi gi manungda Miyoi tara ngasi fawa Measles ki Hidak kapthoktana leiri haina IPR na thokpa chero aman haire chero asina makata na hai laina asina sandorukliba asigi matangda meeting cum awareness program ama Senapati district ki DRDA conference hall da pangthokre mifam aduda health department ICDS school sing civil society organization sing church amasung lining laison gi luchingma kya su saruk yaki loinana district asida laina asi sandorok padagi ngakthoknaba amadi laina asina naraba singbo singnaba leitena Hidak kapthoknaba gi matangda khanaki haire district asigi Mount Everest area da sada Kungani pan ki Measles Hidak kapthokpa loinana sada yankhai ki taret ki changda Hidak kapthokre loinana Laina asi sandorokpodagi ngakthoknaba health department na investigation toba treatment chathabaga loinana vitamin A amasung paktana Hidak kapthoknaba thabak paikhale school amadi ICDS ki maikaidagi surveillance reporting mobilization amadi awareness ki thabak chathabaga loinana dharma gi lusingbasina miyamda Hidak langtak kapthoknaba thabak paikhale haire